अहानबदे यamna maruiba update khara thamjage Kangpokpi gi Laibon village tang asi uglal hobu masen Hattoknare mafam adu KNF ki stronghold ni hairi asok apan yoram bayai hairi makatawa paungai minasi Kuki ahum Sire amasung yum tarit na maina tumna sakre hairi thodok asi ngasi ayuk Laibon Kuki village Kangpokpi district ta KNF na stronghold oiba mafam da militant masen nongmai kap na bada thoki bani hairi masing hangalakpa yari hairi yum tarit amasung Mei Thakhre aduga sikraba miyoi ahum dagi maming Let Khongam Haukip Sal of Manglun Tinmari Haukip wife of Let Khongthang Haukip Jangmilan Haukip Sal of Sengko Haukip ni Makoi Hum Laikitre Hairi अहानबदे यamna maruiba update khara thamjage ITLF women wing na Kuki taraga mari thadoknaba demand tawkhre indigenous tribal leaders forum ITLF women wing gi maikei digi fasin ki Kuki jogi mioi taraga mari khutakta thadoknaba yaung tongan be demand sing torakli ITLF women wing na thadorokpa cherol amada fasin ki Kuki jo misam taraga mari thadoknaba amadi pastor hat ki bagi justice pangalu haiduna tha sigi ani dagi hauduna women wing na matam kaktaba khongjang sangsin duna lagli church leader me taraga toide ambush tawduna hat ki ba amadi numit adumakta ta Jin ki Kuki jo misam singki marakta ngasi pawo mioi taraga mari thadokna lairakpa chayol ani rom hokre Senapati District Students Association SDSA na ngasi pawo Kuki jo misam taraga mari fajinduna thamba haibasi rule of law violate tawbata natana Indian state ki authority bu singna bani amarom de NNCN IM na mahaki proxy outfit ZUF pastor hat ki bagi thawung condemn tawi amadi Kuki jo misam sing fajin bada SDSA na lawriba role asi yaring de hairi maram asina khudak ta fajit ki Kuki jo taraga mari condition yaudana thadokadabani pastor hat pada chenaba sing phatuna chapsa ba sairak phanganga tabani fajin ki Kuki jo taraga mari thadoknaba prime minister amadi union home minister da kan bathak lokhatkadabani loinana SDSA gi mathakta legal action lawgadabani haina ITLF women wing gi maikei digi demand tawri pam khangdriba naga micham taruki case ta Kekulo Pisanarabra High Court Lenga ki Maikai de Gidi NIA de Sinare Haidi NIA ki Council na di Karimata Kangalaktree Hairakle Mamang Thagi Taraga Humdogi Ayukta Kangpokpi District ki New Kaitel Manbi PS no Konba Kotlen amasung Kot Jim Kul ani ki Marakta Laiba Intervillage Road amada Kuki terrorist Kutpo amana ambush tawduna Thadau Church leader yauna Micham ahum hat kiba amasung atopa maribuna sogan kiba thogdoki matungda ikan kanadana district asima ki manung chaliba lailon wifi khuldagi khulasigi khunja nupi singna hana faraba matungda Kuki khulai paiba singna mamit amasung makut punsillaga sinabadagi makhoina puraga chatkiba pastor ani yauna naga micham taruki police lokhatpa case ta Kekulot Pisanarabra haibigi wahang thorakle wang asi mafam khangdriba naga micham taruki khongul livina banaga Lawyers Association Manipur gi president su oriba ukrulgi hungpung Kajib Fungdagi T. Mark Khapai Yankhigamato Apokpa Francis Khapaina petitioner Oidina file Tarakiba Public Interest Litigation PIL amangasi High Court of Manipur na lokhatuna khanarakpada Manipulenga ki respondent singi maikaida lepa additional AG na case asi NIA da khusin nakre haina phongdurakiba aduga PIL asi ki respondent number 6 oriba NIA gi maikaida lepleba Deputy Solicitor General of India DSGI gi maikaida gina NIA na hojik fawbada intimation amata phangba laitri NIA EJ to receive any intimation haiba wafam phongdurakpadagi hangnarakbani petitioner T. Makapai gi PIL asi High Court of Manipur na PIL number 8 of 2026 oina lokhatkre matter asi court asi ki Chief Justice M. Sundar amasung Justice A. B. Mol gi bench ki Cause lista supplementary section gi serial number 1 the list tawdun lokhatkibani PIL asi ki respondent singna Manipur lenga ki mahut senba Chief Secretary na respondent number 1 oiraga Manipur lenga ki Commissioner Home na respondent number 2 ni aduga atai respondent singna mathang setna Director General of Police DGP Manipur Kangpokpi District ki Superintendent of Police Union of India ki mahut senba Ministry of Home Affairs ki Secretary Imphal West ki Lamphel da laiba NIA branch office ki SP na mahut senba National Investigation Agency amasung naga micham taruk fabagi thogdok thokiba lailon wifi khul saitu Gamfa Jol Subdivision Kangpokpi District ki Chief Dalbol Wifi ni court na matter asi lokholakpada PIL asi ki petitioner gi maikaida counsel D. Julius Riamai na lepki PIL asina court wakat libadi fajin ki bamioi taruk hojik fawba mafam khangdri thawdo asi May 13, 2026 ta thokibani makhoi bu Kangpokpi District ki lailon wifi khuldagi fakibani haibasini PIL asina tawrakpa submission tarba matungda court ki maikaidagi PIL asigi official respondent singda action taken report
ATR piraknabagidamag limited notice issue tawbana appropriate oi haina lauraduna PIL asig respondent number 1 dagi 6 ta notice sing issue tawki corner issue tawba notice sing adu respondent number 1 oriba state of Manipur gi mahut sinba chief secretary dagi horaga commissioner home DGP Manipur Kangpokpi district police ki SP faubagi respondent number 4 gi notice na additional advocate general na mahang mateng pangba state council ga loyan na lauki respondent number 5 oriba Union of India gi mahut sinba Ministry of Home Affairs ki secretary amasung NIA gi mahut sinba agency asigi branch office Lamphel gi SP da issue tawba notice su respondent animaki mahut sinba council na lauki PIL asigi respondent number 7 oriba lalun wifi khulgi chief ki matang dadi court na khanaragani haki Chief Justice na luchingba bench na matter asi lokholakpada Manipur lenga ke official respondent singi mahut sinba additional advocate general gi maikai de gidi case asi NIA da khusinakre the case has been handed over to National Investigation Agency haiba wafam court ta phongduraki respondent number 5 amasung 6 oriba MSA gi secretary amadi NIA gi mahut sinba Imphal branch office ki SP da issue tawba notice laukiba council bolu chingkiba senior council su oriba deputy solicitor general of India DSGI gi maikai de gidi PIL asigi matang da video conferencing gi kuthang da saruk yaduna additional advocate general na submission tawrakiba wafam adugi paukho moina NIA gi maikai dadi intimation amata fangdri NIA is yet to receive any intimation haiba wafam court ta phongduraki petitioner ki council yauna official respondent singi maikai da lepa tongan ba council singna mafam sing asi phongdongnaraklabasu high court ki maikai da gidi common joint oiba action taken report ATR ama respondent number 1 dagi 4 faubagi official singi maikai dagi respondent number 1 oiriba state of Manipur gi mahut sinba chief secretary na respondent number 2 dagi 4 faubagi mahut sinduna court file tawraknaba direction piki action taken report asi submission tawraklaba matungda court na PIL asina prayer tawrakliba atai saruk sing khanagani haiki loinen respondent number 1 dagi 4 faubada yauriba official respondent singna lakliba ningthokaba numit June 8 2026 faubagi manungda action taken report submit tawraknaba khanganki numit asida ATR asigi damak matter asi list tawnaba su khanganki panba yabadi ambush tawkhiba numittu da lalun wifi khuldagi punna phakiba micham taraga nipani makhogi manungda chahi ani khakta ngairibi nupi macha amaga masagi chahi 39 surabi nupi amaga su yauki Micham taraga nipan asi khulasi ki khunja nupi singna hana faraba matungda kuki khulai paiba khutpu amada khusinaki bani thaudo asigi matangda fakiba micham taraga nipan gi manungda konsa khuldagi micham taraga mari yaubadagi punna miyoi taraga nipan gi khungul review haina thangnaba numit May 14 2026 ta konsa khulgi chairman D Adam Liangmai kuntraga mari apokpa D Tombana Complainant oiduna Sengmai police station da report ama file tawki numitu da report adu Sengmai PS ki OC na receive tawraga complaint adugi matungina BNS ki section 143 142 127 6 310 6 ki makhada 0 FIR number 0075 2026 lokhat ki konsakhul gi chairman ki complaint report adu 0 FIR case asigi official izahar amani haiduna lauki Sengmai PS ki maikai digi thaudo adu gamnom saparmaina PS ki jurisdiction manung da thokpanina case adu hariba PS asida transfer tawbadagi gamnom saparmaina PS na numit kharani chontharabasu wakalakliba konsakhul gi chairman bu pau piraktuna case asiga mari lainana examination of the complainant fawba pangthokrabani Thaudo asigi case asi lokholaba matungda May 23 da United Naga Council UNC ki President NG Lorho Vice President Paujan Golmai UNC ki President Singh Oiramkiba Samson Rengmai amadi ki polio yauna UNC ki Working Committee Member Secretary AC Thocho yawa mute singa Chief Minister Waikem Jana Luchingba ma ki Cabinet Minister singa ma ki Secretariat unaduna Naga Micham Taruki matangda wari sanaki numit aduda Chief Minister na UNC ki mute singda Naga Micham Taruki case asi NI da khusinaragani haina phongdoki haina su numit aduda Chief Minister ki Secretariat ki thorakpa cherol number 64 da mayik sengna palaki UNC ki mute singa Chief Minister ga numit asida unaduna wari sarba matungda Manipur lenga ki Secretariat Home Department ki Commissioner kam Secretary Home and Asok Kumar na khuyek piba Cherol ama May 31 2026 da UNC ki President NG Lorho da pi ki cherol adugi ani suba paragraph ta Aroiba parengda mafam khangdriba miyoi sing asiga mari lainaba case asi National Investigation Agency NIA da transfer tawre the case
relating to the missing person has been transferred to the National Investigation Agency (NIA) haina phongdokpa laikhrabani. Amaromda mafam khangdriba naga micham taruk ki matangda PIL asi file tawraktringai gi mangoina na micham taruk asigi loinabi mari apokpa mama ama amasung makura ama yauna punna miyoi tarukna mamang thagi kunga tareta court asigi chief justice ta thaudo asigi matangda cognizance lobiduna lokhatfam thokpa thabaksing lokhatpiu hainasu aiba cherol ama pisinba laikhrabani. Loinina micham taruk asigi khongul libagi thabak chathahanbinaba mamang thagi kungani thoida mayang Imphal thana wangkai lekaidagi Asem Rosen kauba petitioner amana New Delhi gi lok Nayak Bhavan da laiba National Commission for Scheduled Tribes tasu petition ama file tawba laikhrabani. Micham taruk ki matangda tongan-tonganba thabaksing pangthoknarakhrabasu ngasi fawbada makoi taruk ki chap chaba likhun ama fawba lengaki maikaidagi makoi gi imung manung amasung miyamda khanganba laitribani. Joiraksida ngasi High Court na PIL asi lokhatuna khanaraga official respondent tarukta notice issue tawkiba amasung lakliba ningthokaba fawbagi manungda action taken report submission tawraknaba direction pikibagi matangda PIL asigi petitioner gi maikaida lepkiba council di Julius Riamai nasu paumisingda paudamki. Sri Lanka da care home mai chakpada miyoi taragani thoi sikri. Sri Lanka da care home ama mai chakpada miyoi taragani thoi sikri amasung tarukna sokre hairi. Thaudo aduga mari lainana home adugi manager police na fajinkre haina official singna phongdokre. Agency gi pau amana hai meheu langpo ki thaudo adu Colombo gi Badagoda da hangba maupia sewana else home da thokibani. Home aduda pukning wakhal gi laina mayoknariba ahal oirabasing amadi nahasing lei hairi mai chakpa matam aduda home aduda resident humphudaraga mathoi lei haina authority na phongdorakhibaga loinana thaudo aduda chahi taraga tareta ngairiba naha amasu siki hairi. Rajya Sabha Mikhal Sardana BJP gi miref oiragani. Election Commission of India na mamang thagi kungani thoida state taradagi Rajya Sabha gi member oirabasingi madam chaliba tha June dagi hauraga July fawbagi manungda loiragadabada makhogi mahut sinaba member kunga mari khanabagi by election ga loinana member ahumgina by election pangtholagani haina lauthokiba matungina tha asigi amada Manipur gi amata ngairaba seat asigi su Mikhal pangtholagani haina Manipur Legislative Assembly gi secretary shu oiriba Mikhal asigi returning officer na notification thokraba matungda state asigi oina BJP gi maikaidagi party asigi Manipur Pradesh gi President gi thau puraklibi adhikari mayum Sardana miref oiragani hairi hiram asigi matangda ngasi New Delhi gi din Dayal Upadhyaya mahak chalaiba BJP gi office tagi cherul ama thoktuna Mikhal asida BJP gi miref oigadaba state taruk gi miref sing lauthorakpada Manipur gi oina mahak yawrakhibani cherul asida BJP gi oina Arunachal Pradesh Gujarat Madhya Pradesh Rajasthan amasung Orissa da miref oigadaba singi maming lauthoraki BJP gi maikaidagi tha asigi taraga nipana pangthokadawriba Rajya Sabha gi aponma member kunga taret khannabagi Mikhal da miref oigadaba singi maming sing lauthorakpada Manipur gi A Sarda yawrakpadagi parties ki Manipur Pradesh ki maroiba thaupuba amada social media da viral oiragliba BJP gi laimai ani panba cherol asi chumlabra haina hanglubada chumle hairakhi cherol asi copy ama fawba pauche sida pirakhi. BJP Manipur Pradesh ki president ki thabak purakhi bi A Sardana Mikhal asida Manipur gi oina BJP gi miref oiragadabanina karamba matamda Mikhal asigi damak nomination file tawgadagi hanglubadadi numit afaba ama yenglaga tawragani haina phongdorakhi. Panba yabadi Manipur Legislative Assembly gi secretary shu oiriba Mikhal asigi returning officer na tha asigi amada thokiba notification amadadi numit adudagi hauraga tha asigi nipan gi ayuk pung taraga mathoi dagi nungthil pung ahum fawbagi manungda candidate amana mahaki nomination paper pisinba natraga mahaki proposer singna Mikhal asigi returning officer natraga assistant returning officer da pisinba yagani haina phongdokhrabani. Pisilakpa mirep che singi scrutiny na tha asigi mapan gi ayuk pung tara mathoi dagi assembly secretariat da pangthokani haina su khangalakibani. Manipur gi oina Mikhal asida lamba tawnagadaba oiragana tha asigi taraga nipan gi ayuk pung mapan dagi nungthil pung mari fawbagi manung da vote thadanagadabani hairakibani.